Chayol ama chupna pangthokadaba social service ngasi humni chanba numit mai pakna pangthokre haina Federation of Civil Society Organization 𝗲𝗛𝗨𝗣𝗡𝗔 District Committee ki President Salam Surjana thadrokpa Chayol amada phongdorakli Chayol asena makha taradun hai eco network hairokna mating panglaga Federation of Civil Society Organization amadi MPDF ki micheng makhada 𝗲𝗛𝗨𝗣𝗡𝗔 District Committee 𝗑𝗛𝗔 Memorial Youth Club 𝗑𝗛𝗔 𝗧𝗎 ꯑꯄꯟꯕ ꯂꯨꯞꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯦꯒꯥ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯀꯦꯝ ꯑꯃ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 15ꯗꯒꯤ ꯍꯧꯔꯒ ꯆꯌꯣꯜ ꯑꯃ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯂꯥꯝ ꯁꯨꯔꯆꯥꯅ ꯆꯌꯣꯜ ꯑꯁꯤꯗ ꯏꯄꯥ-ꯏꯄꯨꯒꯤ ꯈꯨꯕꯝ ꯂꯨꯅ ꯅꯥꯟꯅ ꯊꯝꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯧꯅꯥ ꯐꯅ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯩꯞ ꯇꯥꯟꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯈꯟꯕꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯏꯁꯥꯃꯛꯀꯤ ꯂꯟꯅꯤ ꯈꯟꯕꯤꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯆꯥꯏꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ ꯇꯥꯡ 15ꯗꯒꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯂꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯨ ꯅꯥꯜꯍꯟꯕ ꯑꯃꯁꯨꯡ ꯃꯁꯤ ꯐꯖꯍꯟꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯗꯨ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯈꯪꯅ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯁꯦ ꯑꯗꯨꯝ ꯆꯠꯊꯖꯈꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯔꯤꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯏꯇꯅ ꯊꯝꯕꯤꯔꯝꯃꯕ ꯈꯣꯡꯖꯣꯝ ꯊꯦꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯆꯥꯎꯈꯠꯍꯟꯕ ꯑꯃꯁꯨꯡ ꯂꯨ ꯅꯥꯜꯍꯟꯕ ꯑꯁꯤꯗ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯑꯃꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯉꯝꯖꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ꯭ꯋ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯣꯛꯁ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ